ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯉꯥꯛ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯣꯡꯊꯣꯔꯛꯄꯗꯒꯤ MLA ꯃꯁꯤꯡ ꯌꯥꯝꯅ ꯈꯣꯝꯕꯒꯤ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯆꯠꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥꯅ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯗꯨꯒꯤ ꯒꯨꯟ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯗꯕꯒꯨꯝ ꯇꯧꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯥꯟꯕꯗ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯃꯄꯨꯡ ꯑꯣꯏꯒꯗꯧꯔꯤꯕ MLAꯁꯤꯡ ꯑꯗꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕꯗꯨ ꯈꯥꯏꯗꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕ ꯉꯝꯕꯒꯤ ꯒꯨꯟ ꯑꯗꯨ ꯆꯦꯟꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯔꯩꯕꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯖꯕ ꯉꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯗꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯅꯤ, ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯑꯁꯤꯗꯤ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏ꯫ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯂꯤꯕꯁꯤꯡꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ? ꯂꯨꯆꯤꯡꯕ ꯀꯅꯥꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯇꯝꯗꯅꯣ? ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯅꯤꯁꯇꯔ MLA ꯑꯣꯏꯗꯨꯅ ꯀꯅꯥ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ꯫ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯌꯥꯀꯥ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯂꯪꯊꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯁꯨ ꯂꯥꯜ ꯂꯣꯏꯁꯤꯟꯅꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯏꯆꯪ ꯊꯧꯅ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ? ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯤꯡ ꯊꯕꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯊꯝꯂꯛꯄ ꯊꯥ 4 ꯁꯨꯔꯗꯧꯔꯕ ꯐꯥꯎꯕ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ MLAꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯗꯨꯅ BJPꯒꯤ MLA ꯃꯅꯨꯡꯗꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ 3-4 ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯦꯝ ꯇꯧꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯒꯤ MNUꯡꯗ ꯃꯁꯤꯡ ꯌꯥꯝꯕ MLAꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯄꯥꯟ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯇꯍꯟꯕ ꯆꯨꯝꯂꯣꯏ꯫ ꯑꯊꯨꯕ MLAꯇꯝꯗ BJPꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯋꯥꯍꯟꯕ, ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯗꯒꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯣꯏ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨꯁꯨ MLAꯁꯤꯡꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯑꯃꯅ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯃꯔꯤꯁꯨꯕ ꯃꯍꯥꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯄꯥꯎꯃꯤ ꯇꯤꯝ ꯑꯃꯗ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ BJPꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯁꯔꯀꯥꯔ ꯑꯃ ꯅꯧꯅ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ MLAꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯔꯥꯖꯚꯕꯟꯗ ꯆꯠꯇꯨꯅ ꯒꯚꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ BJPꯒꯤ MLA 9, NPPꯒꯤ ꯑꯃꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯒꯤ ꯑꯃ ꯌꯥꯎꯈꯤ꯫ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯍꯥꯏ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯃꯗꯤ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔ ꯎꯅꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯕ ꯄꯥꯝꯃꯤ꯫ NDAꯒꯤ ꯂꯩꯔꯤꯕ MLA 94 ꯑꯁꯤꯅꯁꯨ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯔꯤꯕ MLA 5 ꯑꯗꯨꯁꯨ ꯁꯔꯀꯥꯔ ꯁꯦꯝꯕ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯃꯥꯏꯀꯩꯗꯒꯤ NDAꯒꯤ MLAꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯔꯀꯥꯔ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯥꯅꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ MLA 10 ꯒꯚꯔꯅꯔ ꯎꯅꯈꯤꯕ ꯑꯗꯨ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯅ ꯎꯅꯈꯤꯕꯅꯤ꯫ ꯁꯔꯀꯥꯔ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕꯅꯤꯅ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨ ꯁꯔꯀꯥꯔ ꯁꯦꯝꯅꯅꯕ ꯀ꯭ꯂꯦꯝ ꯇꯧꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ BJP ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯕꯅ ꯆꯞ ꯆꯥꯕ ꯋꯥꯔꯦꯞꯇꯤ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ MLA ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝꯅ ꯍꯥꯏ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ NDAꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ MLA 12ꯅ ꯁꯥꯏꯟ ꯇꯧꯕ ꯗꯣꯀꯨꯃꯦꯟꯠ ꯑꯃꯁꯨ ꯁꯕꯃꯤꯠ ꯇꯧꯔꯝꯈꯤ꯫
State asida popular government ama thuba matamda laklagani haibagi thajaba lei governor ko unakhib aduda athubada sakara ama semnaba yamna kanna takchilamki Manipur leriba NDA gi MLA khuding makna popular government ama lingbu pami masida miyamna su mapung phan support to mathokta lamdam sida mi ayambana sakara ama sema pami madu makhoi gi apam oibaduna governor ko unakhibani governor ko unakhib aduda state asida hoji oiriba issue singi matang da su tongan wari ke sanaki maruina president rule thambadagi hoji oiriba phim amsung popular government ama leiraba matamda lakadoriba ahong kaya adugi matang da su wari sanaki haina sum hang phondokki Manipur Governor Ajoy Kumar Balaga MLA Tarana Saba Mutkambu Amaga Unaduna MLA Nipum Marina Langak Sem Pamli Amadi Yanare Hain Taksin Club Matunda Manipur Legislative Assembly Speaker Toksom Satyabrata Singhabo Union Home Minister Amit Shah Delhi the Korpadagi Nganang Impal Tadokre Hiramasi Matang the EPAC TV News ne Pangba Pawamagi Matu Ina Speaker Toksom Satyabrata Singhabo Union Home Minister Amit Shah Korpadagi Ngang tilpung amaga minani pu mangaram taba Air India Express flight Delhi damak impal thadokhi bani hai kari maram ki damak mahakpu Delhi da korokhi banu haibe chapchaba khangmang ngamdrabasu Manipur hauji hauji oiriba irang amadi rajniti ki charang naba asiga mari lenena kawki bu oirambasu yai hainari Delhi da chaliba kongchak asi anoba lengak ama semlaba gam mari lenete mahaki lanai oiba thabak amagi damak Delhi da chatpani su hairi loinana hauji BJP ki MLA khara amasu Delhi da leiri hairiba MLA sing asiga speaker Satyabrata ga anoba lengak ama semnabagi matangda wari sandrak yai hainasu thajaningai oiba pawsina hairi tasengna hairabada problem ama mayuknarabadi madugi solution ama leigadabani haiba chungthabo phamasi leina pikraba Manipur sida leiriba phuruk masa kuntha mari kuntha mangana napak tanaduna awwa chongsin tuna hatukna basu nataba maitei amadi kuki josing markta thokpa lalasibu sahi ani handilak pham thokpra masina mayek sing taklibadi lalasi losingadori basing thoin atamna hotna dabadagi natra uhang ngasi song thorabani no hot aduna thabak sing sibu kana pangthokadabano haiba uhang amasu makhada tholi pakhum sing asina kana pigedagi haukiba kumja 2023 gi May gi tang ahum digi horkhib lalasi mapung oibi demandi Manipur dagi separate administration PU haibani hojik chana hiba constitution gi provision singi matung inadi demand asi Manipur gi lenga state sigi miuk chingna pairabasu president rule gi lenga oirabasu state authority amatana pibangamde separate administration gi demand singi asida legislature gi power leiba makhal gi administration su PU haik liban masi oregadi demand asi maram chai chade pifam thokti haiba gi lekhai ta thokpung yauna lalasi gi worosin prokatabusi union home minister amadi India government lengak kita hak thing na tanan gada tahan gada taksin gada ba haibidi tanan tikna gada ribasi Manipur miyang gi myoi singni haibida lan gada khalle hoi apun bana MLA humpugi manungda assembly constituency gi MLA amma NKC leikhidre mak leikhidabada gi MLA yangkai mapan khakta ngaire masig manungda separate administration taliba kuki gi MLA tara nakalla madlep khibada khaitokrabasu MLA nifumapan changchang lawn leiribani lemhoi basi manung tamthiyab lalasi hakthengna mayuknaba maitei phurukki MLA masing su yamni yauri Admission open 2025-26 New Model Higher Secondary School 11 Science Thawal Moijing MI Road Laiba New Model Higher Secondary School 2025-26 Class 11 Science the Min Select Nabagi Form Thaba Huzare Council ki Exam 2025 ki result ka 100% first class success oikraba school ne Physics, Chemistry, Biology, Home Science ki matik charaba laboratory leraba amadi qualified amasung experience leraba oza singna takpi Tangiriba School ni Lairabagi Pankai Makata Laiba Mahiru Yabu Sel Isang Jangana Larik Tambayaraba School ni Arapa Piki Lakpa Nupamachan Masa Singi Transport Facility Amasung Boarding Facility Su School Asida Fangdigani Metric Exam da Mark Wang na Fangduna Pass Toraba Mahiru Singidamak Free Student Sip Kurung Jabasu Bizagani Ngasimak New Model Higher Secondary School da Laktuna Ning Sandiu Akupamaro Gidama Contact Number 8787346039 Natraga 7005135521 da Tanani. The EPAC Group of News was set up on 7th of July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Saidur Maibam is the managing director, cum-editor of the EPAC TV News. He is young and talented journalist of Manipur.
Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.